Sakhangdabasingna Ibudhou Pakhangbagi Laishang Thugairamle Pawasi Kangla Pawsedagi Lokhatsavane Thaubal District Manungsana Labor Uyan Mamangsingi Matakta Labor Ibudhou Pakhangbagi Laishang Masakhangdaba Mioising Amangata Thugairamle Thaudokasi Ngahan Ahing Masakhangdabasingna Milay Tabagi Tanza Lauragang Laishang Asi Amangata Thugairam Kivane Masakhangdabasinga Duna Laishang Asigi Thong Pakairaba Matung Manung the labor lai gi pot sai sing mapanda lang thoklaba matung mai thadoklam khe Thaudok asi hojik faubagi oina kanana karigi damak tawram khibano haiba khangba ngamdre adubu mafam asida police laktuna case ama lokhatkre haire RPF ka Mari Leinade pawasi pandam pause dagi lokhatchavane tha asigi kun mathoida security gi akpunba kangbu amana lamsang area dagi fai haidiba nandaibam opendro allies risikanta chahi nifuga mapan yumkhaibam rakesh allies puri chahi kunthra gani thoi Ngangom Lakhan Elias Nanaw Sahi Kunmari Wangkem Ratan Sahi Nifuga Taret Haisnam Deven Sahi Nifuga Matoy Amasung Moibung Kongbam Binu Sahi Nifuga Mapan Haidi Bamyoy Tarugasi Revolutionary People's Front RPF Amade Masigi Lanmi Sanglob PLA ka karigum bahiram amata da Mari Leinade haina RPF ki Assistant Secretary Publicity Bankim na thadorok patchero laman na phongdorok le